Some ka hena kenbasi protein, iron, vitamin D, zinc amadi biotin, vitamin B7 watbana oigali haina research ki report amana haidi. Report asina hai some kenbasi stress genetics natraga hormone nani haina launai adubu masi aikoina chariba chinta ki makha yamna poli. Hakjangi mathau taba nutrients adu watlabadi some kenbagi thawong asi uthorai. Samasi hakjang de yauba keratin hairiba protein makal asina semi maramaduna hakjangi mathau taba protein sing walaklabadi atopa kayat singna protein adu sizina kibana samda sizina gadaba protein adu watlagalai hawi thawong asi matam sangna satharaklabadi samken bagi thawong asi yamna kumang chausilai protein gi awatpa asi koknaba chang naina yerum hawai paneer yen nga amadi nut makal sing chaba tangai fade Iron na ida oxygen puthok pushin gi thabak tawbi hairiba oxygen asi samkhong de yauraga samma saphana lehali maramaduna hakjang da iron gi saruk walabadi hair follicle adu sontharakuna sam aduki matik kelhali iron gi awatpa asi koknaba champra yauna spinach beetroot dates lentil amadi red meat charabadi hakjang da iron chupsin bagi chang helhali hakjang da vitamin D gi awat pa lairabadi samken batanatana machi kok tang bagi thawong asi tawgali thawong asi koknaba yerum fortified meal amadi fatty fish chaba yai jinki awat pa lairabadi samgi mapangal sonjilak badanatana khrang lauraktuna sam kelhali thawong asi koknaba mairen maru nuts hawai amadi sangom na chingba chaba yai Hakjang da biotin vitamin B7 asi watlabadi samtek padanatana sam ka hena kelhanduna kok tangba fawba thohali thawong asidagi ngakthoknaba yerum nut lafoi amadi hawai na chingba chaba yamna phai haina report asina hairi